Loan Thinglaba Natraga unrecognized organization Singi Warul Fongdana Balangakna Athingba Thamlakli Kogi Zamanipurgi Lengaki Commissioner Hoki Home Nangasi Tokpachirol Amada Kogi Advisory Amadi Kogi Media Housing na responsible reporting Tobaga Loinana journalist ki conduct ki paring ngakna chatna ba khangalakhibaga loinana Kogi Thamlakhiba Athingba Singi Manungda Loan Thinglaba Loan Yadaba Natraga unrecognized organization Singi press release statement Natraga communication sing phone with the Haba from Mayauza was a Masi Hozi Oliva state a Sigi low and Watergi Fibum Yauna for Muscle Marata Nushi Chana Chana Bamasu national security Koi maintain Tonabagi media house Amusung electronic digital Amusung social media platform season ever sing the people have a super Liosa 7 was a command. Much here quick ironic government of India state government ge haitar ani policy and program manungda kung sa lalo mutanabagi pot sa lalo propaganda na traga makogi oiba manunggalay wakal makogi fact findings na traga makoy na masi mioiba amagi individual amagi organization amagi group amagi office amagi tarko matamda kogi tongan ba statement mayam na thoga dum hapay ko nga sibo dum thengna dun la matam kya mamang de ko arabu chapchana lalo ba amagi pot ama hapay yaroi na thingai pot singa sa mamang round de ko na khana gi ba pot to le ko khana gi ba yaw gi ba lalo bo thing bagi namdhan bagi pot amagi achouba weapon nama makoy lalo bagi or pot thidek na ba honor bagi pandam manung chana tarpone hana lawi arabu majigi pot mayam sta lalo mayam agi pot happy yaroi have say international and national gi media sing na ngasi dum happy ba even maming le ba kanogi national and international gi thak level lalo sing gi makoy gi movement makoy gi video clipping makoy gi statement adum thadur I tongan ba makoy gi kano sing da social media platform na traga news sing the heading karaga sin tawne dum happy masigi pot si thama aga so how far kayam na applicable oina manipur chanar kani adugo masigi pot si da journalist amagi for pillar society or basigi do and don'ts ta madugi potu yabra yadabra kyam kai bino adugi madugi potsing haibasi koi chapchana masigi kanogi press ki ning tambada khut amasu thingjalakpra press ki ning tamda khut thingjalakpa pot sida ngasagi koi gi government of India na to yo potuna koi gi on the other side koi hujik laiba manipur gi present contacts aduga manipur gi laiba entire north laiba ngasigi unrest oiba koi gi lalaubugi samasya laiba lamda mamu oibanina masigi pota lalaubugi movement lalaubugi makoi gi haiba mogi status aduga makoina pami pandam ada makoina tawriba chaliba lisa sajat mayam singsi praja miyam da uji update oina khangan da bida makoina tawriba pot mayam sing haib tariko sigi singji tapna weekend oina ba sondarak na ba madugi masak amakakti makogi propaganda nataga makogi press release and out the mayam singji thoktragadi praja miyam no koi kaidawri nataga kari pami krai phawda makoi khumang chawsana thabak thromam da changchale haiban singji khangba ngamdana ba praja miyam na praja ga makoi ga tas tawna dana ba pot amada torpo oibiya yana ismain tumchiki